corpus fungi matangsi lakado cabinet ai soidna khanazarge lagdusari isam samna ahalla mansing adagi so called intellectual hai tare manipuri nainabi mayamga wari sanabada labi si Santi por panata lambi amatalite masi kaktana manipur sokapa yani si punna yamina kanda kamaina santi por kadage eduni khadadra leiba mayamdu tinaraga changna ba yar kanda development work mayamdu mai pangna sanction mayani si kinajari ba lam mayam amadi ropang mayamgi samana ba wakhaloni na sangin zabuni santi pa mami mayam majority of the Manipur people, Santi Pamasu, Santi Supam Pam, me Kardilay. Emadu community basis, Hajero, Miu Boina Hizagi, Santi Pam the Vaitari. Numidu ni Surapa, Halang, Bastai, Pungipan, Hagadu, Bastu, Ilang Amato, Punga mother type. Miss Saniga, young Hikari and the Tongi passenger. I did. Aeroplane ke bana si pi with the water mayam si makha the bus that I was a harao harao no no tuangula I di makha ki journey ya sang ba madi thoki irang du kau tho kan community ani leaders in aina lo in the pool toro wari sa je garang si ai yaw ru padagi ai pung amaga ba khai toy ba si iru jade wari sa na ko na ba sin ya sengba du sang ba jade taw me masidi aram ni the what is the matang sarka that just my humble request was I go kari voice no lambi se found ragas that saliba passengers in se pasa pai ba tanati aeroplane bara putu pungam da bisa pani noi thing biga no higher request over the border communities nagagi sinau sinasu kuki gi sinau sinasu moi loina meeting tor kanda saliba bus to sat produce thing bidre halaku thing bidre any kind of conflict wari phajana thamoi sino wari sanaraga di conflict solution be aisi do sahi sakna chumna khanagiba yam haksinda khanagiba mai magi leramba yum leiba phangdana idp da leiba haidum mayamadana tasinna bo honabada matam khara lawgi wani aikoi santi por amdana santi thamamdana koi tungi laiba generation si makoi khalaganda sauningba kaya leresu koi ngang wasakpada community ma pallaga heksai bo khotpachi tawdana sarkar khaktana nataba thabak tawa thingbang moi praja mayamsu cooperation bibi bitawani aduna aikoi punna manipur da khundamina riba community punamak aikoi mayam punna manipur ngangakpani aikoi punna manipur kangadobni haibu wakhalsi koi khanbagi matamdu oire haibasu thamjage